ꯑꯩꯈꯣꯏꯒꯤꯁꯤꯗꯗꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯉꯁꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯒ ꯑꯝꯇ ꯎꯗꯦ ꯑꯁ ꯃꯅꯤꯄꯨꯔꯗꯒ ꯑꯣꯏꯇꯥꯔꯗꯤ ꯊꯥꯕꯜꯒ ꯆꯣꯡꯅꯔꯝꯃꯅꯤꯗ ꯇꯧꯔꯤꯁꯦ ꯁꯤꯗꯁꯨ ꯁꯣꯏꯅ ꯇꯧꯔꯛꯈꯤꯅꯤ ꯁꯤꯗꯗꯤ ꯃꯌꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ ꯃꯩꯇꯩ ꯑꯝꯇ ꯎꯗꯦ ꯍꯣꯂꯤꯒꯤꯅꯦꯅ ꯌꯣꯜꯂꯦ ꯗꯨꯀꯥꯟ ꯈꯨꯗꯤꯡꯒꯤ ꯌꯣꯜꯂꯦ ꯄꯣꯠ ꯈꯨꯌꯣꯟ ꯈꯨꯂꯥꯎꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯂꯧꯔꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯧꯔꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯇꯥꯕ ꯑꯗꯨꯗꯨꯅ ꯑꯩ ꯅꯨꯄꯥꯅ ꯃꯣꯃꯣ ꯄꯤꯖꯒꯤ ꯑꯗꯨꯁꯨ ꯏꯆꯥ ꯄꯨꯔꯛꯄ ꯅꯠꯇꯦ ꯏꯆꯥꯒ ꯃꯃꯥꯒꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯃꯥꯔꯀꯦꯇꯤꯡ ꯂꯥꯛꯄꯅꯤ ꯌꯦꯟꯗꯤ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯃꯣꯃꯣ ꯄꯤꯖꯒꯦ ꯃꯣꯃꯣ ꯑꯍꯥꯎꯕ ꯃꯐꯝ ꯑꯃꯗ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯆꯤꯟꯕꯅꯦꯕ ꯃꯤꯁꯦ ꯑꯗꯨꯝ ꯆꯤꯜꯂ ꯂꯩꯕꯅꯦꯕ ꯁꯤꯁꯦ ꯌꯧꯗꯤ ꯌꯧꯔꯦ ꯃꯥꯏ ꯃꯣꯃꯣꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯧꯔꯦ ꯃꯤ ꯌꯥꯝ ꯆꯥꯅꯔꯤ ꯃꯣꯃꯣ ꯌꯧꯁꯜꯂꯛꯑꯦ ꯁꯥꯔꯝꯒꯤꯅꯤꯌꯦ ꯃꯣꯃꯣ ꯆꯥꯕ ꯂꯣꯏꯔꯛꯑꯦ ꯑꯩꯗꯤ ꯆꯤꯛꯀꯟꯒꯤ ꯆꯥꯗꯦ ꯑꯅꯤ ꯆꯥꯝꯗꯩ ꯍꯩꯅꯔꯛꯇ꯭ꯔꯦꯗꯅ ꯄꯅꯤꯔꯒꯤ ꯑꯣꯏꯅ ꯆꯥꯏꯔ ꯄꯅꯤꯔꯒꯤ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯍꯥꯞ ꯄ꯭ꯂꯦꯠꯅꯦ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯗꯦ ꯃꯃꯨꯡꯗ ꯈꯔ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯆꯥꯕꯗꯁꯨ ꯈꯔ ꯄꯦꯠꯄꯅꯤꯅꯕꯀꯣ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯗꯣ ꯅꯥꯀꯟꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯊꯧꯗꯤ ꯑꯗꯨꯝ ꯊꯧꯔꯛꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 6 ꯁꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤꯚꯔꯁꯔꯤ ꯗꯦꯁꯨ ꯇꯥꯔꯝꯃꯦ ꯑꯗꯨꯗꯒꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯌꯦꯕ ꯃꯅꯤꯄꯨꯔꯗꯒ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯇꯨꯝ ꯇꯥꯡꯒ ꯇꯧꯗꯅ ꯊꯥꯕꯜꯒ ꯆꯣꯡꯗꯅ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯅꯔꯝꯃꯅꯤ ꯑꯗꯣ ꯁꯤꯗꯗꯤ ꯊꯥꯕꯜꯗꯨ ꯆꯣꯡꯗꯦ ꯑꯗꯨꯒ ꯃꯩ ꯊꯥꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯒ꯭ꯔꯍꯟ ꯂꯩ ꯍꯥꯏꯗꯅ ꯃꯣꯏ ꯁꯤꯗꯗꯤ ꯉꯔꯥꯡꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦꯕꯀꯣ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯈꯣ ꯊꯣꯏꯕ ꯉꯥꯏꯈꯣ ꯃꯥꯁꯦ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯥꯏ ꯕꯥꯔꯗꯦ ꯀꯨꯏꯈꯤꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯁꯤꯒꯤ ꯀꯦꯛ ꯀꯛꯄꯁꯦ ꯑꯗꯨꯒꯤ ꯃꯍꯥꯎ ꯈꯪꯕꯒꯤꯕ ꯁꯤ ꯆꯥꯅꯤꯡꯉꯦꯅ ꯇꯣꯟ ꯆꯥꯔꯕꯣ ꯃꯥꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯄꯥꯗꯤ ꯌꯥꯎꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯑꯣꯏꯅ ꯀꯛꯑꯅꯤ ꯉꯁꯤꯒꯤ ꯀꯦꯛꯁꯦ ꯑꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯩ ꯄꯣꯊꯥꯔꯣꯏꯌꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯅ ꯃꯃꯥꯅ ꯑꯣꯏꯅ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯊꯣꯡꯕꯤꯔꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯕꯖꯥꯔꯗꯒꯤꯁꯨ ꯕꯖꯥꯔ ꯊꯣꯛꯄꯒ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯒ ꯑꯩ ꯀꯩꯝꯇꯁꯨ ꯀꯦꯖꯗ꯭ꯔꯦ ꯑꯗꯨ ꯀꯦꯗꯕꯩ ꯁꯛꯁꯤꯁꯨ ꯑꯗꯨꯝ ꯁꯦ ꯑꯗꯨ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯒꯨꯝꯒꯦ ꯀꯦꯛꯁꯦ ꯑꯗꯨꯝ ꯀꯛꯊꯣꯛꯈ꯭ꯔꯒꯦ ꯏꯆꯝ ꯆꯝꯅ ꯇꯧꯕꯅꯦ ꯁꯥꯟꯅꯄꯣꯠ ꯉꯁꯤꯗꯤ ꯁꯥꯟꯅꯄꯣꯠ ꯂꯩꯔꯣꯏ ꯑꯝꯇ ꯂꯩꯕꯤꯌꯣ ꯑꯩ ꯁꯦ ꯀꯛꯊꯣꯛꯑꯁꯤ ꯁꯦ ꯁꯤ ꯀꯩꯒꯤꯅꯦꯕ ꯁꯤ ꯀꯦꯛꯁꯤ ꯀꯩꯒꯤꯅꯦꯕ ꯇꯣꯏꯒꯤ ꯅꯠꯇꯦꯗ ꯁꯨꯃꯥꯏꯅ ꯄꯥꯝꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯀꯦꯛ ꯀꯛꯆꯒꯦ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯖꯒꯦ ꯀꯣ ꯊꯣꯏ ꯑꯣ ꯃꯥꯏ ꯒꯣꯗ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯄꯄꯥꯗ ꯍꯥꯟꯅ ꯏꯟꯁꯤ ꯀꯣ ꯄꯄꯥꯗ ꯍꯥꯟꯅ ꯏꯟꯁꯦꯕ ꯑꯗꯨꯒ ꯊꯣꯏꯊꯣꯏꯗ ꯏꯟꯁꯤꯀꯣ ꯃꯃ ꯏꯪꯂꯤꯁ ꯑꯗꯨꯝ ꯃꯄꯥꯗꯤ ꯀ꯭ꯔꯤꯝ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏꯔꯦ ꯄꯄꯥꯗ ꯍꯥꯟꯅ ꯏꯟꯒꯦꯕ ꯏꯆꯥꯊꯣꯏ ꯑꯗꯨꯒ ꯏꯆꯥꯗ ꯏꯟꯒꯦꯕꯀꯣ ꯃꯄꯥꯗꯤ ꯃꯁꯛ ꯎꯠꯂꯒꯨꯝꯒꯦ ꯃꯄꯥ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯃꯥꯗꯣ ꯁꯣꯝꯗ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯥ ꯇꯧꯕꯤꯒꯦꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯀꯣꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩ ꯀꯩꯝꯇ ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯗꯦꯕ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯤꯉꯩꯗ ꯃꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯗꯣꯔꯦ 3 ꯑꯦ ꯊꯣꯏꯊꯣꯏ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯕꯣꯕꯣꯡ ꯃꯃꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯥꯎꯕ꯭ꯔꯥ ꯃꯕꯣꯛꯀ ꯃꯁꯨꯒꯤꯅꯦꯅ ꯄꯅꯤꯔꯒꯤ ꯃꯣꯃꯣ ꯂꯧꯕꯤꯔꯛꯑꯒ ꯃꯥꯅ ꯀꯣꯏꯕ ꯆꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯍꯥꯎꯕ꯭ꯔꯣ
ꯑꯗꯣ ꯉꯁꯥꯏ ꯀꯣꯀꯣꯏ ꯆꯠꯈ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯣꯃꯣ ꯆꯥꯗꯕꯤꯗ ꯃꯣꯃꯣ ꯆꯥꯗꯕꯤꯗ ꯀꯣꯀꯣꯏ ꯆꯠꯈ꯭ꯔꯤꯅꯦꯕ ꯃꯤꯊꯥꯏꯒꯤ ꯀꯦꯛ ꯇꯣꯡ ꯆꯥꯔꯨꯏꯕ ꯁꯤꯗꯩ ꯀꯦꯛ ꯆꯥ ꯆꯠꯈ꯭ꯔꯕꯗꯣ ꯑꯗꯨ ꯂꯣꯛ ꯊꯨꯡꯅꯅꯕ ꯆꯥꯁꯜꯂꯨꯏꯕ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯆꯥꯔꯁꯦ ꯆꯥꯔꯁꯦ ꯃꯃꯝ ꯕꯣꯕꯣꯛꯅ ꯃꯃꯝ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯁꯦ ꯆꯥꯊꯣꯛꯑꯣ ꯆꯥꯊꯣꯛꯑꯣ ꯕꯣꯕꯣꯛꯅ ꯆꯤꯛꯀꯟꯒ ꯇꯥꯎꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯁꯤ ꯃꯈꯥꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯒꯤ ꯍꯦꯛ ꯃꯈꯥꯁꯤꯗꯗꯤ ꯃꯌꯥꯡ ꯉꯥꯛꯇ ꯂꯥꯡꯕꯒꯤ ꯃꯣꯏꯒꯤ ꯍꯦꯛꯇ ꯏꯁꯤꯡ ꯍꯩꯖꯤꯟꯅꯗꯅ ꯀꯩꯅꯣ ꯑꯕꯦꯔꯅ ꯄꯨꯡꯂꯣꯏ ꯂꯣꯏꯌꯦꯕ ꯀꯂꯔ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯂꯩꯅꯔꯤꯁꯤꯡꯁꯦ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯊꯛꯇ ꯑꯣꯏꯅ ꯂꯣꯏ ꯁꯥꯟꯅꯔꯤꯕ ꯃꯈꯥꯗꯁꯨ ꯀꯨꯝꯕꯗꯨ ꯀꯤꯖꯔꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯑꯣꯏꯅ ꯃꯊꯛꯇ ꯁꯥꯟꯅꯔ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯗꯥꯏꯔꯦꯛ ꯏꯁꯤꯡꯗꯣ ꯁꯤꯗꯒꯤ ꯁꯤꯟꯇꯦꯛꯁꯇꯒꯤ ꯑꯣꯏꯅ ꯆꯤꯡꯉꯦ ꯑꯗꯨꯒ ꯁꯥꯟꯅꯍꯜꯂꯦ ꯊꯣꯏꯊꯣꯏꯒ ꯄꯄꯥꯅ ꯆꯤꯡꯕꯤꯔꯦ ꯑꯗꯨꯒ ꯊꯣꯏꯊꯣꯏꯗ ꯀꯥꯞꯄꯠ ꯂꯣꯏ ꯆꯣꯡꯉꯦ ꯕꯥꯗꯜꯒꯁꯦ ꯍꯥꯏꯁꯤꯗꯤ ꯍꯦꯄꯤ ꯍꯣꯂꯤ ꯍꯥꯏꯔꯣꯁꯦ ꯍꯦꯄꯤ ꯍꯣꯂꯤ ꯃꯌꯥꯝ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯉꯔꯥꯡꯗꯒꯤ ꯌꯥꯎꯁꯪ ꯍꯧꯈ꯭ꯔꯕꯅꯤ ꯊꯥꯕꯜꯒ ꯌꯥꯝ ꯆꯣꯡꯅꯗꯅ ꯇꯧꯔꯝꯗꯣꯏꯅꯤ ꯑꯦꯐꯕꯤꯗ ꯎꯕꯗꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯉꯥꯛꯇ ꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯕꯨꯗꯤ ꯍꯧꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯍꯧꯗꯦ ꯉꯁꯤꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯑꯗꯒꯤ ꯃꯄꯥ ꯑꯁ꯭ꯋꯥꯀꯗꯣ ꯃꯇꯩ ꯃꯅꯥꯎꯁꯦ ꯏꯁꯤꯡ ꯍꯩꯖꯤꯟꯅꯩ ꯀꯥꯂꯦꯟ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯑꯦꯕ ꯈꯔ ꯈꯪꯗꯦꯗ ꯌꯧꯗꯦꯗ ꯍꯣꯏ ꯄꯥꯏꯗꯤ ꯄꯥꯏ ꯑꯉꯥꯡꯒ ꯌꯥꯝ ꯂꯥꯡꯅꯔꯤꯁꯦ ꯌꯦꯡꯉꯨ ꯁꯥꯒꯠꯅꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯅꯨꯡꯉꯥꯏꯔꯦꯕ ꯃꯇꯩ ꯃꯅꯥꯎꯅ ꯁꯣꯝꯗ ꯁꯥꯟꯅꯩꯁꯤꯡꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯄꯥꯁꯨ ꯁꯨꯇꯤ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯨ ꯁꯨꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯅ ꯉꯁꯤꯁꯤꯅꯦ ꯂꯥꯡꯍꯟꯕꯅꯤ ꯍꯥꯎꯅꯤ ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯅꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯉ ꯎꯔꯤ ꯍꯥꯎꯅꯤ ꯑయ్ꯌꯣ ꯇꯥꯅꯤ ꯄꯄꯥ ꯇꯧꯅꯨ ꯂꯣꯏ ꯆꯣꯡꯉꯦ ꯂꯣꯏ ꯈꯟꯖꯤꯜꯂ ꯈꯥꯡꯉꯤꯁꯦ ꯌꯦꯡꯉꯨꯀꯣ ꯌꯥꯔꯦ ꯃꯃꯥꯏ ꯐꯤꯗ ꯌꯥꯔꯦ ꯀꯥꯞꯄꯣ ꯌꯥ ꯗꯝ ꯇꯥꯅꯤ ꯏꯆꯥ ꯊꯣꯏꯅ ꯑꯗꯨꯗꯒ ꯇꯥꯒꯗꯤ ꯂꯣꯏꯔꯦꯍꯦ ꯍꯣꯂꯤ ꯁꯥꯟꯅꯍꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩ ꯏꯆꯥꯁꯦ ꯗꯝ ꯇꯥꯅꯤ ꯁꯣꯟꯗ ꯂꯥꯛꯑꯣ ꯑꯗꯩ ꯁꯛꯁꯤꯡꯁꯦ ꯑꯁꯣꯝꯀꯥꯟꯗꯁꯨ ꯒ꯭ꯔꯨꯞꯅꯤ ꯂꯩꯔꯤꯁꯦ ꯃꯈꯥꯗꯒ ꯀꯨꯝꯃꯨꯔꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯏꯖꯥꯠꯅꯤ ꯄꯄꯥꯅ ꯀꯥꯞꯀꯗꯣꯏꯕ ꯑꯉꯥꯡꯗ ꯑꯗꯨꯏ ꯂꯣꯠꯂꯤꯕ ꯆꯣꯠꯂꯦ